Loyalam E-PAO tabi Khudimappu Huitram Susmitana Namidangi Pau Pizari Ahamida Maruda Headline. Mahosagi khal kanbada akhoi khudimakna thodang khangminaba changi haina Arun Kumar Sinhana phongdokhrei. Indiana Kuki terrorist sing ase hui angawbaga pangkhak oire khanglabasu kayam kuina thadoktuna miyam chikhan thigadauri haina Jai Chandrana phongdorakli. Kuki Inpi Sadar Hills na Kouba Meetingda Securitygi Meeyoi Amata Yaoba Yaroi haina SP na phongdorakli. Sandona Pijari Mahosagi khal kanbada akhoi khudimakna thodang khangminaba changi haina Arun Kumar Sinhana phongdokhrei. Mahosagi khal ngakminanaba paujel puba cyclotron khongsat ama Manipur lengaki principal secretary Arun Kumar Sinhana lamthakhrei. Khongchat adu lamtharaduna Arun Kumar Sinhana hai Mahosagi khal kanminabada akhoi khudingi ithodang khangminaba changi. Art Degamari Lenana Directorate of Environment and Climate Change na Editor Guilds Manipur, All Manipur Working Journalists Union, Association of Healthcare Providers India amasung Mambaga Kuchanaraga Infalgi Kangla Nongchup Thongdagi Hauraga Imphal East District ki Porompata Laiba Directorate of Environment and Climate Change Lamthungpam Oigadaba Cyclotron Asida Cyclist Chahumga Yankai Henmana Saruyaki. Cyclotron aduda saruk yariba artist singna miyamda environment kanminabada thodang lominanaba paujel piba plate carson sizinaki. Cyclotron lamthaba aduga mari lenena Principal Secretary Arun Kumar Sinhana hai. Directorate of Environment and Climate Change na lamdam asigi mahosagi khalda kaitharak libasing asidagi ngakthok minanaba thabak thoram sing paikhatuna lakni. Masigi manung channa Janimsta solarization tawkhrei ukrulda climate resilient Hodokre. State asigi climate change cell hangdoklaga mathau tohanba hokre. Masida natana district Kudingda automatic weather station mafam kuntrataret ta thamduna mathau toba hokre. Carbon dioxide thokpagi chang hanthanaba mobility service hokre. Environment kanba habasi mipum khudimakna pangthokpa apik pathabaktagi hauraga akhoi khudingna lauriba thodang mapung fana pangthok minaraba matamda ngamgani ngasi chatliba cyclotron asisu environment kanbada laugadaba akhoi ithodang adubu nohonana ningshi minanaba khongchat amani haiki Indiana Kuki terrorist sing asi hui angawbaga pangkhak oire khanglabasu kayam kuina thadoktuna miyam chikan khigadauri haina Jai Chandrana phongdorakli Justice Committee Chairman Jai Chandra Konthozamna Indiana Chain Kuki narco terrorist sing asi hui angawbaga pangkhak oire haiba khanglabasu kayam kuina thadoktuna Manipur gi micham miyamda chighan khigadauri haina Manipur miyamna India lengakta hangli Wafam asi Justice Committee na paring naina chatharakpa Englising amaga chanipan maudra mathoigi Anglo Manipur warda akanba lanfam oikhiba silchar kalamdagi changlakpa British landmi singa Kangleipak Manipur na nongchup lanfam haina khangnariba leimatak leimaton lamangdong hairiba mafam sing asida ima leibakidamak akanba lan soknakhiba aduda luchingba athoba ipa ipu sing sanakhya kalasna sagol hanjaba sananganba Laurung Purel, Meza Laita Mutta, Longjam Poila, Vira Amadi, Sakhanghoda Singi Mapanda, Awang Wathakta, Ikai Kumnabu Utpa Amadi, Haile Katuna Thoram Masi, Bisnupurgi, Kiamba Sanglenda Pangtokiba Aduda, Jai Chandrana Makatana Hai. Ngasidi, Chain Kuki narco terrorist singna Central Force ta onsinduna Kuthaduna Meeyoi kaya hatkray, Central gi office kaya may thakray. State ki office kaya mangantahan kray, masigi mathakta Meeyoi kaya ama hatkray. Yum kaya ama may thakray, masida natana India gi firal phawa, chingthaduna khongna netchinduna chathariba thawong sing, Central government na yenglaga leriba asi, tin yo thabak matam yawray. Laibak ama chawkhatpada achawba thodang loriba MLA singna miyamga tanaraga thabak thoram tawbadagi maranagi wakhalonda thabak thoram tawbadagi ngasidi ima laibak kangkhong chari Manipurga yumno nariba Nagaland amadi Mizoram loinana Kuki MLA singna ngasisu Kuki singi apambada thabak thoram tawri masi aikhoigi MLA singna mikap thokpa matam oire ngasisu aikhoigi mihut leina aikhoigi lengak thamba ngamdre center gi lengak na chalaiba lamdam ama oiri athubada MLA sing wakhal chungsin naraga government ama semu lal namaram oiraga relief camp ta leriba sing wabana kham thengle makhoi gi damak khanbiraga central government na athubada resettle tawnaba honabiu
Hojik changba yariba mafamsing yum kai sabiduna resettlement tawhanbagi policy paikhatpiyu. Loinana relief camp talariba sing ngasidi supam nongpham khangdabasing central government na policy tawduna chanaba thabak pibiduna sel thokanba mathok tai haina su phangdokhi. Kuki Inpi Sadar Hills na Kouba Meetingda Securitygi Meeyoi Amata Yaoba Yaroi haina SP na phangdorakli. Social media platform da Kangpopi Area Protection and Development Committee KSPDC na Kangchup area da Kuki singna namna taba ke Ponland Kouba mafam asida tha asigi kuntrada Manipur lengaki makhada service tawriba civil police MR amasung IRB da thabak tawriba Kuki macha singna Kuki Inpi South West Sadar Hill ki mifam da Yaoba Yaroi haina Kangpopi district ki SP na ngarak notice ama thokhrei. Kangpokpigi SP na thokpa notice asina hai mifam asi lona yade masi oidaba mifamni kanagumba persona singna mifam asi yaurabadi disciplinary action lawgani maram aduna lengaki makhada security uniform shetpa singna mifam asi yaudona ba notice asi da padli. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Pripak Progi Nupilanmi Amayauna Kadar Ahum Fagat Pangambata Natana Makoina Fazin Duna Tamlamba Meeyoi Ani rescue Tobangam Kray. Selgi Dimanga Mari Lenana Manipurgi Lalholop Ama Oiriba Pripak Progi Lan Missingna Fazin Duna Tamlamba Meeyoi Ani Police na rescue Tobkibaga Lonana Meeyoi Ani Adubu Fazin Beda Chenabani Haibat Lalholop Asigi Nupilanmi Amayauna Meeyoi Ahum Police na Kutlaga Konana Fagale Hari. Police ki pao asina hai Manipur Police ki kangbuna akaknaba pao ama fangbadagi Imphal East District ki Sagolmang Police Station ki manung chanba nga khapat Adventure Kharong manaktagi Pripak Progi lami ahum fagat ki. Faraba Meeyoi sing adudi Nongthombam Maingau sing chahi kuntra humdoi Nongthombam Mohen sing chahi nifumanga amadi Kaisam Sanalema Elias Tamfasna Elias Lingjel chahi nifu kawi. Makoibu wahang pahang chathaba matamda Naurem Birahari College Khundrak Pomgi mafam amada makoina ransom gi damak Meeyoi ani fazinduna thamli haiba khangbadagi mafam aduda police ki team na khutlai thuna changsinduna Meeyoi ani adubu tekta kaidana kanba ngamkhi hari. Police ki kangbuna makhatana thijin humjin bagi thabak chathabada loinana makoina sizinaramba .32 gi pistol ama magazine ama kapayariba maru manga mobile handset taru two-wheeler ani amuba machugi West Bell ama fangbangam ki hari. Nakal amaramda tha asgi kundasu Imphal East ki Sawombung Thongkhong awang lekaidagi Lalholop Pripak ki lanmi amasu fabangam ki hari. Faraba lanmi aduna Sawombung Thongkhong awang lekaidagi Khundrakpam Kanto Singh chahi kunithoi kawi hari. Train service amuk hana tawhanaba WMC na governor da taksingkhrei. Waramate Council Jiribam District Branch Committee Manipurgi Makedagi Matam Kuina Lebluraba Passenger Train Service Amuk Hana Chenaba Honabinaba Representation Amangasi Manipurgi Governor Azekumar Balada Pisingkray. Waramate Council Jiribam District Branch Committee Manipurgi Vice President K. Ratan Singh na Khudiek Piduna Manipurgi Governor da Pisinkiba Representation Aduda Makhatana Haribadi Vangai Chungpao to Silchar Amasung Khongsang to Agartala passenger train service asigi mathakta anoba train service Jiribam to Guwahati Hodopiu. Train service asi thabak oina pangthok pinabagi damak Ministry of Railways Government of India gi mafamda Governor na taksim binabasu hari. Train service asi leirabadi miyamna lekhagi lambida chathok chasin tawuda khudong chaba haibadu oigani. Hairiba passenger train service asi athuba matamda pangthok pinaba Manipur gi Governor na lawpham thokpa thabak lawkhat pinabasu WMC Jiribam District Committee gi maikedigi Governor da pisinkiba cherol aduda mayek sengna palli. Chahi khudingi state ki thakta April kulhumdoi asi khongjom de haina pangtholiba asi April kulmanga da oina pangthokadabani haina phongdokhrei. Sahi Kudingi State ki thakta April kulhumdoi asi khongjom de haina pangthokliba asi April kunmanga da oina pangthokadabani. Hiramasi gi matangda Manipur gi Governor Azekumar Balada April kulmanga asi khongjom de numit oina semdok pinaba aiba cherol pisilagani haina Khongjom Battle Memorial Committee Manipur gi maikedi gi thamlakli. Ngasi Manipur Press Club ta pangthokiba paugi mifam amada Khongjom Battle Memorial Committee Manipur gi Assistant Secretary Chongtham Tomana phongdokibani. Mahan amakha taraduna hai
khongjomgi lanfamda thawaina pontha pikraba athobasingbu ikai khumnaba utuna ingkumja 1985 dagi hauna chahi khudingi April 12 asibu khongjom numit haina palan thoram pangthoktuna lakli adubu Manipur lengakna April 12 bu khongjom de numit haiduna pangthokliba asi chummi lali habgi chei naba kaya ngasi phawbada leptri adubu hauzik April 12 da pangtholiba asi miyamna pena daba khaya ama leiri adubu thokiba thodok adu thenglabasu thengna karamba numita thokibage haiba asimadi hawrakliba tungi mirol singda asengwa adumadi khanghalamba mathautai khongjomgi aroiba lanfam adu April 12 ni haibigi record natraga document amata laite khongjomlalgi matangda record leriba asi chaitharol kumbada amadi British record ta mayek sengna yauri masi munna khaminaba machangi khongjomlangi matangda British ki record amadi lanfam aduda Gorkha lanmi amana lam thingnaba lakpa amana mahakna iramba lairik aduda mayek sengna iramba aduda April 12 da khongjomlan sokna kide April 15 da sokna ki haina irami maram asina khongjomlan numit asi April 12 da pangthoklagasu asengba achumbudi school college singda khanganba mathautai maram asina April 15 asibu khongjom numit ohenbinaba Manipur gi governor Ajay Kumar Valada memorandum ama pisilagani haina fongdokhi masak khangdaba email amadagi Guwahati High Court ta bom pokhai hangani haina kihelakre Assam gi Guwahati High Court ta bom pokhai hangani haina masak khangdaba email amagi khuthangda kihelakre News report singi matung ina masak maming khangdaba account amadagi ngasi ayuk tharakpa email amada akiba asi pirakhibani hari mail adugi matung ina court complex manungda pokhaibagi thodok ama thokhalagani haina phongdorakhi maduna maram oiduna court ki officer singda mipaiba pokhan khibaga loinana local authority na khongjel thuna ngakchen bagi thabak lokhatuna kopna yengsin bagi thabak paikhatki hari amaromda Guwahati police amasung special branch SB gi maikedagi su court complex sangsinduna ngaksen bagi lokhatliba thabaksing adu yengsingki amaromda cyber crime expert singsu mikup nahom singna lehan khibaga loinana akiba pirak liba mail adugi khongol liba haukhre hari bom pokhai hangani haibagi akiba pirak labasu court ki thabak thoram singdi akaiba yaudana adumak chathaki hari adum oinamak hauzik phawbagi oinadi bom pokhai hangani haibagi akiba pirak liba mail adugi chap chaba ama khangdopa ngamdana leiri haina news report sing asina makhatarakli border town more amadi kairau wangkhem chingkhongda operation chathabada khulai kayamarum fagat pangamlei security force ki kangbuna ngarang Technopol district ki more police station gi manung chanba yangobung amadi T Bungmol village ki agoiba maphamsingda chathakiba search operation da khulai paibasingna lotchinduna thamlamba IED kunithoi nongmai amadi atei khulai kaya fagat pangamle hari police ki paw asina hai fagalaba khulai sing adodi 152 mm gi IED mental mari 76 mm gi IED plastic taranipan Motorola taret Motorola battery manga AK47 FCC tara BP jacket ani combat dress ama khongup pair ama fagat ki hari amaromda Imphal East district ki Irilbung police PS na konba kairau wangkhem TB hospital manaki chingkhongi sharuksingda chathakiba search operation dana SLR rifle ama magazine ama 12 bore single barrel gun ama sniper rifle ama telescope ama 9mm pistol ani magazine ani .22 pistol ama magazine ama 7.62 live ammunition manga .22 live ammunition manga 9mm ammunition ani 12 bore cartridge mari radio wireless set ama BP plate mari helmet ama military shoe pair manga fagat ki hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu aroibada maroiba paw amuka hana pizari mahosagi khal kanbada akhoi khudimakna thodang khangminaba changi haina Arun Kumar Sinhana phongdorakli Indiana Kuki terrorist sing asi hui angabaga pangkhak oire khanglabasu kayam khuina thadoktuna miyam chikhan khigadari haina Jai Chandrana phongdokrai Kuki Inpi Sadar Hills na Kouba Meetingda Securitygi Meeyoi Amata Yaoba Yaroi haina SP na phongdorakli matang asida Loyalam E-PAO na namitangi pau bibel lojare tabiri ba khudimako amuka hana khurumjari